Asipongkiba tongan-tonganba pausisingda yaukhiba pau khara update pijari ahanbada maruoiba pau UPF amasung KNO gi lusingbasing MSA ga wari chanakre kuki singi union territory gi demand center na sogatpa leite haina khangalakre Darbar gi resolution matung ina maitei singna manak nakpa akoibada leiriba singda khindaba yai haina kunil drona phongdoragli kokomi yauna lup kayana sangai festival pangthokpiganu hairabasu lengakna numit mangani chupna hapta kangjeibungda Sangai Festival Pangthokani haina lakthokre Tampaki MLA Kunmanga Singina Kuntra Manga Ohenaba Tangkul Naga Longi Mifamna recommend tokre Panthaba Togdana Sing amasung tamgi tokhaiba budget semgadabani haina TNL na phongdoragli Masa gi thabak tawba ngamdre hariba miyamgi mihut oiriba MLA singi wa tafum thokte haina Mahesorna phongdokre Government na thoksil haitabana maram oraga sangai festival thingbani haina CCSK na hongdorakpa wafam singi update pijaragle Pau sandona pijari India government ka su sign taunariba kuki lalorup singi umbrella body ama oiriba KNO amasung UPF ki lusingba singna haukiba tang taruk amasung tareta numit nini chupna Bharat Sarkar gi Ministry of Home Affairs ka punna wari chanakre wari chanaba aduda KNO amasung UPF ki senior leader kayana saruk kyakhi aduga Ministry of Home Affairs ki maikei dagina AK Misra Advisor Northeast MSA na represent tauki nakal anina wari chanakiba aduda Kuki Singi Oina Masagi Legislative Assembly Labor Union Territory Ama Siemnabagi Maru Oba Political Demand Adugi Matangda Focus Thamki Numit Nini Chupna Wari Chanakiba Adugi Ahoba Numit November Tareta Haukiba September Marida Ministry of Home Affairs Manipur Government Amasung Su Group Singi Marakta Tripartite Agreement Sign Taunakiba Adugi Matangda review tauki wari chanaba aduda kuki jo leader singi maikei dagi haujik thokleba kangluki irang asina kuki jo na khundaba jaga singda governance amasung law and order asi fail oire maram aduna hariba kuki jo singi area singda security amasung development lahinaba gidamakta alternative administrative arrangement ama sinbiyu haina taksinki ani suban numitasu kuki jo leader singi maikei dagi union territory gi demand gi wafam adu pukhatladuna haukiba lisingani kulumdogi me ahumdagi imphal da chatharakiba ethnic cleansing gi matangda mayek sengna thambaga loinana haujik leiriba Manipur state administrative structure asigi makada kuki josing amadi meitei singa nungsi chanana leminaba haibasi oithokte hariba demand asi kuki josingi historic amasung constitution gi oinasu yamna maram chaba amani haina taksinki Manipurna ningtamba phangdringegi mamangda kuki jo hillsing asi Manipur state darbar gi control makada lairakte British political agenda haktengnana administrative tauba Government of India Act 1935 gi makada excluded area ama oina lairakhi maitei ningthaugi lengak sasan makada lairakte tribal chief singna masagi lamsing ngak senduna lairakhi maram aduna kuki josingna taliba union territory gi demand asi pre independence autonomy adu hanjan hanaba honabani hariba demand asi Manipur bu thugaibagi wapam nate Indian Union ga thong manaba governance safety amasung socio economic development gi damaktani hari Nision Chamapan Nipumapalda Manipurna India da merge taukiba matamda maitei ningthaugi oinadi compensation phangki adubu kuki jo chip singi oinadi makoigi traditional governance right to thadokide maram aduna kuki jo area da matam chupagi oina shanti amasung development puraknaba masagi legislature lejaba union territory ama semnabagi demand asi thabakta onthokpiyu haina hanjin taksinki kuki jo singi luchingba singi wafam sing adu taraba matungda Ministry of Home Affairs ki mihut siliba AK Misra gi maikei kuki joga mari leinaba issue asi yamna sensitive oi adubu haujik leiriba central government na kuki jo singna taliba demand tauriba asi union territory ama sembagi wafam asi saugatba leite potential administrative restructure tawdringegi mamangda Manipurda laiminariba community khudingmak tanaba haibasi yamna maru oi haina khanghalaki adubu KNO amasung UPF ki luchingba singi maikeidagi hariba wafam asi revise tawnabagi wafam thamladuna kuki jo punsigi Miyamgi punsi lam amasung lanthum sing asigi constitutional safeguard ama pinaba taksinki nakal anina wari sanakiba aduda land amasung forest right yauna traditional project taunabagi thamba amasung tribal development ki matang da su khanaki su leader sing adugi maikei dagi lamgi
Community ownership asi ngak senduna thamnaba Ministry of Home Affairs ta haktengnana khut thingjinbiu village chief singi procedure sing streamline toba yauna land registration process ta hauji imphal da chatbagi mathok tari basi hena laithok henbiu haiki kanglok ki irang thokraba matung dadi kuki jo singna imphal da chatpa haibasi safe oide haiba wafam singsu thamki Manipur Darbar Resolution Number 10A July 20, 1932 gi matung ina maitai singna makhoigi manak nakpa akoibada lairiba singda khundaba yai haina harauro Village Development Committee gi Secretary Nongthombam Phunindro na phongdokre awang lekan thabi Development Committee amasung Forest Department anina punna kuchamna duna Protection of awang lekan thabi Forest Area haiba thimda awang lekan thabi Community Hall da pangthokiba thorom aduda Kangpokpi District Cycle Range ki RO Aslam Khan awang lekan thabi Development Committee gi President amasung Secretary yauna awang lekan thabi gi ahallaman singsu saruk yaki thormaduga mari lainana Nongthomba Phunindro na makata na hai tampaki mafam singda khundari ba maitai singna makhoi gi akoibada lairiba sing asigi akoibada su khunda leita ba yai haibasi mamut tana khangde Manipur Darbar Resolution Number 10A 1932 gi matung ina thokliba order asi kana amatana kakpa ngamde hariba resolution asi British na palingai matam Indiana ning tamdringai matamda thoklamba resolution amani hariba resolution asi singya kayada khundariba maitai singna khangnaba honadabasi laibak thiba amani manak nakpa singya da khundabaga loinana sing asibu yokhatnaba mafam adugi maitai singi chawraba haksing lei makhoi aikhoi mioiba singna mahoksa lairembina thambiramba chingpa turel umang wamang asi yokhatpa mathok dai hariba sing asi mioiba na thadoknaba yadraba amani sing umang wamang sa uchek leitrabada mioibana hingba ngamloi Darbar Resolution 10A July 20 1932 na hariba sing asi singya da khundariba maitai singna mamutana nainaduna masa gi right khangna amasung sing amasung umang wamang yokhatminasi haina phongdokhi loinana apunbagi oiba wasaksu lominakhi Manipur da thokliba chahi ani makai faraklaba irang asina maram oiduna masa gi mayumda hanjinba ngamdana relief camp singda awa punsi marel amada leliba IDP sing masa gi yumda hanjindriba phawba sangai festival pangthok biganu haiduna Manipur gi civil society kaya gi apunba loop ama oiriba kokomi amasung atei CSO singna sangai festival pangthok biganu haina phongdokhraba matungda Manipur lengangna sangai festival asi November 18 dagi 38 phawba numit mangani chumna Imphal gi hapta kangjai pangthok kani haina lokthokre hiramasiga mari lainana Manipur lengaki Trade Commerce and Industries ki Director Yumnam Robita na ngarang November 8 ta thokiba notification amagi matung ina hapta kangjai bungda pangthokadoriba Manipur Sangai Festival asida stall hangning singna online gi kuthangda application pisilakba yagani application sing adu ngasidagi horaga November 13 phawba application thajalakba yagani hairi draw of date na tha asigi tara marigi ayu pung tara da pangthokani hairi chiro asina makata na hai Manipur Sangai Festival asida stall makhal ani haibadi commercial stall amasung food stall hangdokani commercial stall gina fi lupa lising tara aduga food stall gina lupa lising tara manga oigani IDP singi damaktadi commercial stall hangbagi charge loroi hainasu chiro asina makat tari NSCNIM gi ato kilonsa Thungalen Muibana mahagi pongnapam lamdam somdalda laklamba amasung Ukrul District Headquarter da miyamga punna unakraba matungda Naga singi apex body ama oiriba Tangkul Naga Longna singmi tami anigi marakta Legislative Assembly gi seat masing yanthoknabagi wapam kangthorakbaga loinana tongan ba warep sing lokre Manipur Legislative Assembly gi member humpu leiba asigi manungda tribal gi mihutna kunsa manga lehelaga tampaktagi mihutna kun manga lehengadabani haina Tangkul Naga Longgi mifamna recommend tawkre hiram asigi matangda Tangkul Naga Longgi Additional Secretary Thamreingam Muibhana khujekpi duna thadrokpa chirol na hai nomagi oiba delimitation budget verification amadi 6th schedule gi matangda khana nainabagi mifam ama ngarang Tangkul Naga Longgi office kam multipurpose complex hall da pangthokre mifam aduda lokiba warep matuk ina Manipur gi tribal singda chap manaba chakthung pangangadabani haiba wafam Indian Constitution gi democracy da yauriba maramna member humpu leba Manipur Legislative Assembly da mihut matik chana yawhanbagi tangai fadaba lei constitutional democracy gi matung ina Manipur da tribal gi apunba missing lakh 15 amasung tampaki missing na lakh 13 apunba lamgi chada Mariputra tribal singna khundari lemhori bachada tarada
tampaki miyosingna khundari punamak asigi yenglaga legislative assembly gi member humpu leibagi manungda tribal gi mihut kuntra manga amasung tampaktagi kunmanga oifam thoi hairi tokhaiba budget ani sembiu haiba leite haina paladuna chirol asin hai constitutional article 371C gi matung ina Manipur Legislative Assembly gi budget asi saruk ani thokna khaidokba mathok tai saruk amana tampaki oigadabani amasung atopa saruk amana singi oigadabani panthaba tawdana sing amasung tamgi tokhaiba budget semgadabani haina palladuna chirol asina makhatana hai isagi lam resource identity culture amasung customary law ngangna thamduna thamnabagi damakta 6th schedule chanahanba yamna tangai phade 6th schedule chanahandabana maram oiraga hauji phawba tribal miyam gi phangpam thokpa right sing mapung phana phangba ngamdri maram aduna Chingi lamda semet loan gi phibam sokchilakpaga loinana hiram khuding makta khudong chadaba kaya mayoknari Constitution gi Article 244A gi makhada 6th schedule chana handuna tribal miyam gi phangpham thokpa right ching mapung phana phanganaba thorang lokotpam thui haina su chirol asina phongdokli 6th schedule gi demand asiga Naga National Movement ka karigumba hiram amatada mari leinade haina palladuna chirol asina aroibada hai hiram khuding makta tribal miyam gi punsi mahing phagat hannabagi pandamda tangai fadana 6th schedule asi demand tawbani hairi Leibak miyam gi thabak tawrucho haiduna mikhal gi matamda miyamna vote piduna oihan kiba mihut oiriba MLA singna lengak lei leite power pai de haiduna miyam gi thabak tawba ngamdre haina machinna laujariba wafam sing miyamna tafam thoktre haina Republican Party of India RPI athawale National Secretary su oiriba Manipur State Committee gina President Maheso Thonaujamna phongtokre wafam asi New Delhi da leiba party asigi office da pangthokiba RPI Youth Wing Delhi amasung party asigi mahairoi loop ama oiriba Integrated Manipur Students Alliance IMSA gi apunba office barrier singi mifamda wangangladuna Maheso Thonaujamna phongdokhibani party asigi Delhi Youth Wing gi thaupuba sing IMSA gi maru oiba thaupuba sing actress Soma Laisram yauna maru oiba miyoi kyana saruk kyaduna pangthokiba thoram aduda Manipur da sahi ani hena thoklakliba irang amasung miyamgi mihut oiriba singna lawriba phirep singi matangda puthokduna khana nainakhi IDP oina sahi ani hena awaba khangduna laklaba lamdam asigi asengba yalomi oiriba maitei aikhoibu kari aranba tawrubagi asuk yamna mimangda ikaiba pibada natana wahalibano wafam asimak IDP oina hingliba kayadi thamoigi wahangni loinana government asigi thausil haitabana maram oiraga sangai festival thingbani haina CCSK na thadorokpa chirolna haidi chirol asina hai wafam asina mangda thamlaga government pairiba lengang mapu amasung loi chenariba official singna thausil thoramda asoiba kaya leibadagi IDP singbu hena ikaiba piba amasung peace pamdaba ama oina uhalle ngasi wathok oiriba lan asina maram oiraga awaba kaya khangduna lanjenaduna hingliba IDP singa kari mari leinei lal asi miyamna thokhan khibara masi miyamna thokhanba natte haiba khanglaba phawba lanjenariba singidamakta state amasung central government asina thamoi sengna yengbibagi mahutta wajarachanu khara piriba asina konanaba khara charaga khara thaklaga hinjarachanu haibagi mawongda thamliba asimakti khwaidagi laibak thiba amani amaromda ngaihak laitana state asibu thugaiduna separate administration tangani haina lauriba MLA minister amasung CSO kangbu singi luchingba singbu warakpa watemba phaba punba tawbagi mahuta yengduna free thadokduna thambagi mawong asimaksu adumak uri aduga somdana peace and tourism promote tawbagi mingda awaba taraba amasung akaknaba phurup amagi akaknaba area dagi chathokpa yadraba community asidana kalak pinabagi mawongda peace leire haiba utpa yanaba thoram ama oina sangai festival pangthoknaba lauthokpa asimakti pende sangai festival pangthoklabadi lamdam asida ingtapa puraklagadra illegal separatist singna separate administration UT talaroidra haiba wahang lakli national highway anida amuk hanna athingba biraroi haiba leibra hojik leiriba IDP singna nomada changdaba yadraba chana taknaba angang singi mahi masing tambagi awat apa sing ahal oislaklaba singina ana layengbagi selthum layengmal asina chingba selthumgi oiba awaba kaya mayoknariba asi khaktan natna saidanglaga migi mayumda leiraga thengnariba ikaiba awaba kaya sing asibu phagatnabagi maikeida pungning changbagi mahuta peace amadi tourism promote townabagi mingda sel kaya changhangadoriba asimakti pungning thawgatningai oide haina IDP singna phongdokibagi wafam makhatari
ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯂꯧꯈꯠꯆꯔꯤ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕ ꯇꯣꯛꯇꯨꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯅꯁꯥ ꯅꯁꯥꯒꯤ ꯊꯧꯗꯥꯡ ꯈꯪꯅ ꯊꯕꯛ ꯄꯥꯡꯊꯣꯛꯎ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯖꯤꯛ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯆꯍꯤ 2.5 ꯔꯣꯝ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯀꯔꯝꯕ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯝꯖꯥ ꯁꯥꯔꯥ ꯄꯤꯗꯠ ꯄꯥꯗꯠꯄꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯤꯡꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯑꯅꯤ ꯍꯥꯏꯕꯁꯤ MLAꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯚꯣꯠ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯗ ꯀꯔꯤ ꯋꯥꯁꯛ ꯁꯛꯈꯤꯕꯒꯦ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕꯅꯤ ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯂꯩꯔꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯂꯥꯜꯂꯣꯡ ꯐꯥꯎꯅ ꯆꯠꯊꯔꯛꯂꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯃꯤꯆꯦꯟ ꯑꯣꯏꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯑꯃꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯐꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯂꯥꯏꯕꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯒꯅꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯂꯝꯖꯥ ꯁꯥꯔꯥ ꯄꯤꯗꯠ ꯄꯥꯗꯠꯄ ꯍꯥꯏꯕꯗු ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯇꯣꯟꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯍꯧꯔꯒꯅꯤ ꯃꯁꯤ ꯀꯅꯥꯅ ꯄꯤꯕ ꯈꯨꯗꯣꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯁꯣꯏꯕ ꯃꯤꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯗꯕ ꯃꯁꯥ ꯃꯁꯥꯒꯤ ꯈꯟꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ MLAꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯈꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯌꯥꯎꯈꯤꯕ ꯀꯌꯥꯅ ꯀꯔꯝꯕ ꯋꯥꯐꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯨ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯍꯟꯅ ꯁꯤꯡꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯆꯨꯝꯒꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯆꯍꯤ 2 ꯑꯍꯤꯡ ꯇꯨꯝꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯪ ꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ 2 ꯇꯨꯝꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯈꯤ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯦ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯥꯡ ꯇꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯥꯒꯠꯇꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ MLAꯁꯤꯡ ꯃꯁꯤꯡ ꯍꯦꯟꯗꯣꯛꯅ ꯂꯩꯔꯕꯁꯨ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯂꯨꯆꯤꯡꯕ ꯑꯣꯏꯅꯕ ꯃꯤꯑꯣꯏ ꯐꯥꯎꯕ ꯈꯟꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯑꯃꯁꯨ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯂꯩꯔꯦ ꯃꯗꯨꯅ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕꯒꯨꯝ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯄꯤꯕꯒꯨꯝ ꯊꯣꯛꯂꯦ ꯃꯗꯨꯅ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯨꯅ ꯎꯠ ꯆꯥꯏꯕꯒꯤ ꯊꯕꯛ ꯇꯣꯛꯄꯤꯔꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯊꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅ ꯅꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯤꯡꯅꯕꯒꯤ ꯊꯧꯔꯥꯡ MLA ꯃꯁꯤꯡ ꯁꯨꯔꯒꯁꯨ ꯂꯩꯉꯥꯛ ꯁꯦꯝꯍꯟꯒꯅꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟ ꯊꯝꯂꯛꯄ ꯊꯥ 9ꯒ ꯅꯨꯃꯤꯠ 14 ꯁꯨꯈ꯭ꯔꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯃꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯁꯤ ꯊꯥ 6ꯇꯒꯤ ꯍꯦꯟꯅ ꯊꯝꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯌꯥꯕ ꯂꯧꯕ ꯆꯪꯏ ꯑꯍꯥꯟꯕ ꯊꯥ 6 PR ꯊꯝꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯊꯥ 3ꯒꯤ ꯃꯇꯝ ꯂꯣꯏꯒꯗꯧꯔꯕꯁꯤ ꯀꯨꯝꯖꯥ 2026ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯄꯥꯔꯒ ꯊꯥ 3ꯒ ꯅꯨꯃꯤꯠ 6ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯑꯇꯣꯞꯄ ꯊꯥ 6 ꯑꯃ ꯑꯃꯨꯛ PR ꯁꯥꯡꯗꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯌꯥꯕ ꯑꯃꯨꯛ ꯂꯧꯒꯗꯕꯅꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯆꯍꯤ 3 ꯐꯥꯎꯕ PR ꯑꯦꯛꯁꯇꯦꯟ ꯇꯧꯔꯒ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ
PR Sangdokpa Yaroi Haiduna Supreme Court na Athingba Thamlaki Hauzik suspended Tauraga Thamliba Assembly Asigi Matam Lisingani Kuntaret ki March Tramapalda Loire Haibadi March Taramapal gi Mamangda Anoba Lengak ama Sengwadabani Assembly Election Matam Asi Yamna Naksilakbana Suspended Animation Asi Makatana Thataruk Sangdokpagi Kanabakari Leibage Haibagi Pakum Asi Piba Wagadaba Maramna House Asi dissolve Tawbagi Pibam Lakpa Yai Maram Aduna Popular Government ama miyamna athubada thamaningi maru oina miyamdagisu BJP gi MLA singna government semba pamli BJP gi luchingba singna su PR handagi tam asidagi hena sangdoklaroi haiba ama laikhrabanina haujik aikhoi gi mangda tariba wafam asi house asi tensilakbana maram oiduna BJP gi MLA sing haujik lairak Pambai ama hekta tauraga government ama semba yagadra haibasi soidana yenglamlagani wafam asiga mari lainana Kairao Assembly constituency gi MLA Laurembam Rameswar na chatliba tha asigi manungda government ama semba gi oithokpa leitragadi Manipur Legislative Assembly gi speaker oiriba TH Satya Bratabu legislature gi leader oina khallaga lengak ama semnaba claim tawraba yai haibagi ingit pikre masina taklebadi state asida thamleba suspended animation asi leijaraga su government ama semnabagi claim tawragadi senderna suspended animation adu mathanta loktuk chakhigani aduga government ama semba yagani haiba asini masina karigumba government ama semandaba taragadi Supreme Court ki mating lawraga government ama semba yagani haibagi wakhalol amasu uwa phangli